Uyokching mathakta ten khallaga leramba Kuki sing tanthokhre Imphal East District ki lamlai kendra ge yangang pokpi police station gi manung channa thamna pokpi santi khongwan sabungkho amadi sabungkho khunawga lonana leiba Uyokching mathakta Kuki terrorist na cross mark yung senduna lamkan senbagi thabak sangsilamba du tanthokhra matungda Uyokching gi mathak ithang thangba sarukta Kuki sing na ten khanduna laisalamba du tanthokhre hari pawasina khunja sing dagi phangma paw gi matungina de Uyokching da Central Security Force BSF amadi CRPF lainaba game saba phawa lambi sembagi thabak loiduna hojik security se laiduna ngak senbagi thabak mapung phana sathare adubu Uyokching gi mathak thangba saruk Kuki singna ten khanjinduna lairamba mafam adu phawadi lambi sembagi thabak hojik paikhatana laidi hairi pawsina hai Kuki singna ten khanduna leisilamba adu lamlai kendrage MLA ibom chana asobu thodang loduna chief minister amadi governor na singba paw piraba matungda security gi kangbuna Kuki singna ten khanjinduna ahing yarektuna leramba do lauthok halaga mafam adudagi Kuki sing tanthokhibani hairi hojik mafam aduda BSF kangbu laiduna ngak senbagi thabak sathare hairi Mizoram go Manipur ga phawna ba Kuki sing gi aronba lambi semba loiduna gari lanthok lansin tawkhre haina social media singda thaganarakle Myanmar border da makata na khuthona bada KNA-B gi lanmi kullom siramba ya hena thajanare Myanmar da khulingduna leiriba KNA-B ga chanminare ba lalhaulup singa Manipur gi apunba lalhaulup singa khuthongna rakpa ngaranga thana numit taruk ni surakle nahal nungtin amadi numidangi matamdasu maikai animakta kanamongda khuthona ke loinana ngarang ayuksu maikai anida atat matat oina khuthona re hairi pawse sina phoma paw gi matungina de nahal nungtin amadi numidang border pillar 85 amadi 86 ki mayai thangba saruk oiriba Myanmar gi mintha amadi minthar dagi haidoraklaga leba ngamkhai gi tainaba thana yangau pukpi aina khangnaba ngamkhai gi sarukta akanamongda khuthona ki hairi khuthona badu da KNA-B gi lanmi kollom asiana yawre haina thajanari numidang pung tare rom tarako matamda lanpham aduda leikidraba KNA-B amadi PDF ki maikaidagi gari thaujilaktuna asiana nanglaba lanmi sing puthokhiba Manipur gi apunba lalhaulup singi lanmi singna uba phangki hairi khuthona baduda Manipur gi apunba lalhaulup singi maikaidagi asiana yawkiba leite hairi pawasina hai ngarang ayukki matamdasu border pillar 74 amadi 73 gi 73 ani gi marakta oriba ti minaudagi haidoklaga leiba Myanmar gi sarukta khuthona ke khuthona badu matat oina chathakibana maikai animakta asiana yawkiba leite haidi loinana Myanmar border paring the security akan section thorangsu lokhat pa haure haidi lupa lakh tara ni thoi phawba income lakh pasing income tax thira roi haidi Union Finance Minister Nirmala Sitharaman na Lok Sabha da senba sahi 2025-26 ki union budget puthokiba loinana nauna semlaba tax regime matungina lupa lakh tara ni thoi phawba gi income lakh myosin income tax thiba mathau tara roi haina Union Finance Minister Nirmala Sitharaman na lauthokre Kangpokpi district lam ekar ni phumanga rompak chawba lamda tharamba popi pambi sing yanthatkre Kangpokpi district lam ekar ni phumanga rompak chawba lamda tharamba popi pambi sing security force ki personnel sing ni yanthatuna manghan kibere chief minister nongthumbam birena thagado phongdorakre mathangda iduning thawdagi Kuki sing gi information amagi translation thamlakle Myanmar taijang post hana KNA-B leramba do amuk KNA-B na control tawre nal air strike tawraktuna KNA-B ahum hat kiba mafam adune air strike tawrakpadagi chenthokhlubane hujik sangsinaba leptre maitai gi post sing yamna section na guard tawraga leiba oi bunker phajana sai maitai gi post sing attack tawdringaida hana kosilagane kariguma nomai kapna bada maitai phaba natraga asiba haksang lairagadi Indian Army na sinabirau hare aikhogi asiba haksang di amata su phangde taijang haribo location asi mio thit haidana map ta yawriba sigi manungdani Tamu district ki manung challe haina Kuki singi information ama khaiduni thamlakle loina na makhata na KNA-B singi thamoi sonaya ba pautama masu tamlakle madudi Kachin Strategic Training tawruba matung Kachin Independent Army KIA gi makhada thabak tawruraba Manipur gi KNA-B sing KIA kem thadukuna chen thoropada KIA na tanaduna pharaga KNA-B kadar khara hatkhre hari KNA-B training sanipat laihawbagi manungda kadar satruk mukne Kachin state ki bamo haiba Myanmar China border mayada Myanmar military junta ga lan sokna bada sikrabane lemhawriba KNA-B makoi chani adu KIA na phajana loinabi de front line da lan Kuki makai khandoklaga thajile haibagi report ama ngarang ayukta share tawkhrabane Manipur da mama mapa singna makhoi gi chengthokpagi lambi clear tawnanaba amadi chinjak ki paisa darkar oiba singa do pinanaba koithi thinaribane makhoi singa si 2023 da training tawba chatkibane training matam di 3 month khaktani atopa service period 3 month amaga punna tha tarukne madugi matung makhoi Manipur da thorakadabane Manipur dagi Kuki leader singna makhoi bu matam helaba phawba kokthokpi khidabane training kadar sing amadi mama mapa na Manipur da leba Kuki leader singda haijaraba phawba tabi khide
ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯄꯁꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯗꯨ ꯅꯤꯡꯊꯧꯅ ꯊꯝꯂꯛꯂꯤ꯫